ngasi Nongmei khongchat Manipur lakiba Rahul Gandhi na Jiribam da thungnadringai mangoinana ngasi ayuk pung 3 lam taba matamda Jiribam ki Leingangpokpi Police checkpoint da khulai matik sana fiber Kuki singni singna automatic rifle oramgani chingnaba sijanaduna Nongmei maru round kya Kapsillakpagi Akanba Mawongda Khut Thoknakhare pawama ki matungina fight olda ngasi security force na thibom gi thabak sathaki bagaloina Nongmei Kapsillakpada senabani haiba miyo eni phagapangam khrai adumainamak hoji phawgi nedi Jiribam Police ta sinarapa leitri haire Jiribam da opposition gi lusingba Rahul Gandhi lakpaga mari lenena security ga Akanba section thorang lokhalingai cherakta matokram ni state force ta Nongmei Kapsillakpangam nibano haiba miyam na penda bagaloina wahang kya hangnakli hiramsuda SKTV gi Jiribam pawmi dagi Akanba pawtamama kapsul lah, kapsul. Ngasi ayuk pung ahun long tarap aduai da hujik ning da uda Tameng district ki fight village haiba singasi dagi naka police checkpoint haina khangna ba Leingangpokpi miyam na wakhong haina su khangna ba haiba checkpoint asida Kuki khulai paiba-singna Akanba Mawongda Nongmei Kapsillakpagi ngasi ayuk Jiribam state force amadi tongan da state force singa Kuki khulai paiba-singna Akanba Mawongda Khut haiba thogdok asida Jiribam gi maina paibi singna security na ngak seliba amadi ngalini matamdagi state force amadi Assam Rifle gi force singa yamna haina singa ngak sena leidiba mafamdagi karamna Jiribam state force ta khut tharaki bun haibasi Jiribam prajagi yamna pendaba ama odi koina mamang da tawba matamdasu ekoi mayamna nuti mayamna thappadagi Kuki singba phaba ngongdabane haidana Assam Rifle sina khoi da blame tawe aduga hodina tari manang moina malphamduda leraga Assam Rifle singina Kuki singda phaba ngomdabano rejo me area oibani na hodi ekoi sorokta loina tumdana tadana lenari bani ahum chupanga thige tumdaba makhai mayam puna maksangdana leiribasida hodu phawada karon saita ke kapai no haiba khangdaba makhai hodu chudung kapi Assam Rifle marak chira sanari ba role se tari no haibado ai mayam da hugani हाइब STF के मफम से मना मतदा असम राइफल्स के मोय डिप्लॉय तवगा युम मोय पूरा होल तवगा लेगरे अदुगे ऑपोजिट तसु तमिलनाडु पुलिस आउटपोस्ट सम थमे हाइब मफम मनी से लेना याम नकना मीटर मंगा तरा के मनुंग लेब पोनी मसे गोला यम लेखलगा लेब मफम नि मसे द मोयना खुदों जा बलो हाइबसी मोयगी तरीगुंबा एकोय मैतै सिंग चंगदगा मोयना वागा थान बरा हाइबगे चिंगबा फावरा एकोय फावरे कुछ नहीं दिखाएगा मैं This moment I started stopping me again Nakalamurondana Rahul Gandhi Jiribam da lakani tawni tega kasida asumna khut phokchalakpagi thodok tholakpasina Rahul Gandhi asi Jiribam da laagam Prajamyam ga una hadingdabagi adugumba achouba lalong ama leirabra haina Jiribam prajamyamna hanari Bazaga side ke dekho ke wakhanda Rahul Gandhi lakane na khalli base moina Rahul Gandhi bo khoi na reception tawdana bagi ma khoi da thugai bani hena khoi na lawi bo me na moi asoi base khoi na ut khani nyang khani habage moi gi sauning ba hai tare moi da khoi na haido ning da bagi podama manung da moi gi kano do uba phange khoi na aduna Rahul Gandhi do kari gumba laga di mafam su da tanga ga khoi gi de red zone da soi ba area sing sida mafam si makta tanga ga khoi di field da visit ta tawhanninge nakal amada lan tawdingi da nakal amada na yung mai thabagi thabak lepten ko thari Hauji su ekoi gi sida kamna base mayam loraba matung sida muksu ekoi mayam sida kangau na leiringai mara sida modbumba taina ba saijang mana ki lalpani gi sida ekoi gi maitai gi asangbam manau haidana magi farm ma lejabani hariba farm se so dik Kuki laloba singsina ekoi gi farm se mai thare haiba se hauji kampan ta bodagi mayam puna ma hauji khochau na ba mayam puna mafam du da loina thumjin na kare masi karamba lalong ngong ase gi mafam ma da ama mukape sonda mafam ma da kape masi go mena thu ma da masi miyang champi dana control tawna ba na biu haidana koi mayam program yam na hajari hariba ngasi Leingangpokpi thokliba khut thongna ba asida police ki koi gari sing loina na fire brigade ki gari sing su akaya to thokpada natana miyoi ama sopa phawa yawi hai adubu hariba miyoi si karamba magi gi amadi police tirana jaga Kuki khulai paiba sing lagi gira haibadi hoji phabu yeina khangbang ngamdana leiri adubu hariba lambi asida state force na duty tawbada panda pibi kanu amadi central force na duty tawbada katai phoba mayek sing na duty tawri hariba duty asina prajamyam da penary bra haibadi atong mo hang mo Odom Jiribam Rosimala Sagapon SKTV News Jiribam District